Praise the Lord. Ahanbamaktada kanbiba mapu Jesu Christagi sengthoiraba minglenda yengbiriba amasung tabiriba ichilinao iche ichalima pabungsing marupsing majasing mayam pumnamakpu dayan laishramna ikai khumnazari amasung yaifa mangol supizari nada yektaba tekta kaidaba manung matam chadana shenadagi thokadauba leiramma taragasu haikapjikap ki pangaldagi amambagi pangaldagi kanbibagi mapu Jesu Christana adombu yengbiriba adombu matam chuppada kanbiba oisana. Amen. Mayam ngasi yamna nungsiba yamna nungsiba wahay matang phongdoksage haiduna ngasigi wapaw ase semjebani mayam handa kharani gi mamangda Jiribam dagi iramda Manipur gi yamna nungsiba mafam Jiribam dagi mayam ine amana magi macha ani amasung masu ani yauna aina phongdoksaba ipagi wahay ase nongma mamangda tabaga aigi mobile number leitaba aigi address khangdaba taragasu gari reserve tawraga ai hangduna laamane amasung ai nei pagi sanglenda mekhogi damakta prayer tawkibani hariba ine do aksangda anaba kay am lei haduna haibi amasung ine ising da sumayam ine prayer tawraga pikibani ado ngasi hujik se mayam hujik ngahtang mamangda ine na phone tawbirami amasung ine na kappa ga hai madudi aina asuk kuiba matam se haiba Jesu Christ se khangdana leiramba se mayam ai yamna pelaktre hai Jesu Christ kanano haibase khangamdre sini mayam marumdi inesina hanama se phi sabada ngayaktang phamba matamda makhongsi jing laurakna phamba ngamdaba adubu ipada prayer tawjakiba matamdagidi hojik adum phi sana leire hai mayam. Praise the Lord. Aduga yam nungsiba wahaidi inena ai Jesu Christ se hojik phauba aina mamangai da khangamdaba se hain haibasini mayam kappe inedo. Praise the Lord, mayam. Aduga ine do baptize tawrage mayam aina karisu haikiba leite ahan balakpa matamda ine na hangi akhodi Christian gi maramda karisu khande akhodi Christian natte haduna ine karisu natte Jesu Christ na magi chindagi Christian dharma chalo haina haikide Jesu Christ na Yehudi sing Pharisi singna thunjanba maming ni kalak khaman bagi maramna Christian haiba mingse Jesu Christ dharma sandokpa lakpa nate ko tu hojik kari oina ui dharma gi keno da maongda oina ui adi haiba achumba se uthokna bagi damakta ishorna aibu khandok pibani me amasung aikhoibu thogal tohan biribani haiba ine do alo ine Christian changu haiba wahi amata haide ine Jesu Christ da prathana tawsage adubu Jesu gi nungsiba phangpa matamda ine do thamoi honge amasung baptize kamai tawdoino haiduna hange mayam aduga chaba yaba yadabagi karino haibdo adu soengonda hangbirakpani mayam ine gaiga sanajaba wahai audio recording do ai mayam da tahanjirake mayam share tawbiramu thajaraba singna ishwar gi pangal mayam ine gi wahai se aina maga wari sanajaba matamda ingonda phaujirakba bible gi verse se John chapter 4 verse 14 ase mayam ingonda phaujireba adubu aina mangonda pigadoriba ising asi thakpa mi khudingna kaidongoi da su khawrang laroi adubu aina mangonda pigadoriba ising adu mangonda lomba naidaba phauba hingba phauba thoklakpa isinggi ifut oirakani. Amen. Jesu Christ na koida kauriba se mayam lomba naidaba hingba phauba haibadi swarga heaven do aduga ingthana leinabagi damakta haiba swarga gi tanai shorne koibu kanbibani mayam Jesu Christ bu kanagumba mana khangkiba matamda magi punsida wahang amata leiroi shibalo kadai chakani Jesu Christ na hairakani I am the way the truth and the life lambi do chumbado hingbado aini taibang panbadu leiringai matamda phattabadagi karamna ngakthokani phattaba laidagi amambadagi shaitan-dagi Jesu Christ na kari hai ai afaba yawsenmani aina na koibu thadok piroi aigi ima ipa ichilinao setna khaina khiba singse hayeng amuk unagani mayam direct haibi bani unagani Jesu Christ bu thasaba taragadi lomba naidaba sargada hakchang panai khoi amaga unaraga khangnaraga leigani Jesu Christ mahak bu khangkiba mahak ado tumina leibasu ngamoi ishorgi thawal su tawrakani aduga mangonda ishorgi thawjal duna loinarakani mayam Jesu Christ gi thawai singmana. Praise the Lord mayam yam nungsi aduga keno sigi akhoi ine sigai ga wari sanajabado mayam tabiu ishorna yangbiriba adom busu loina bibo isanu aina phongdok chariba gi thawgal se kana dasu Christian chango haijaba leite mayam adubu Jesu Christ ka wa phaba ishor ma lerame aisu khangamde matam amada minang hairak patabadagi haugini angres na sandorakpa dharma ni haiduna achumba amatan nattaba mayam taramme mayam adubu adugi maramna su pastor da lalu bani phuru bani compound sangdana
ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯖꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯎꯔꯛꯄ ꯃꯇꯝꯗꯗꯤ ꯃꯌꯥꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯍꯥꯛꯁꯦ ꯅꯨꯡꯁꯤꯕꯒꯤ ꯃꯄꯨꯅꯤ ꯅꯨꯡꯁꯤꯕꯒꯤ ꯃꯄꯨꯅꯤ ꯑꯩꯈꯣꯏꯅ ꯐꯠꯇ꯭ꯔꯤꯉꯩ ꯃꯥꯅ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯅ ꯐꯠꯇ꯭ꯔꯤꯉꯩ ꯃꯥꯅ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯅ ꯃꯆꯥ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯁꯤꯗꯒꯤ ꯗꯕꯜꯅꯤ ꯃꯌꯥꯝ ꯖꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯨꯡꯁꯤꯕꯁꯦ ꯃꯔꯝꯗꯤ ꯏꯃꯥ ꯏꯄꯥꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯀꯣꯛꯊꯣꯛꯄꯤꯕ ꯉꯝꯃꯣꯏ ꯏꯃꯥ ꯏꯄꯥꯅ ꯑꯩꯈꯣꯏꯒ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯃꯤꯟꯅꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯖꯦꯁꯨ ꯈ꯭ꯔꯤꯁꯇ ꯅꯪ ꯑꯃꯁꯨꯡ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯗꯕ ꯃꯄꯨꯅꯤ ꯑꯗꯨꯒ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯑꯃꯨꯛ ꯋꯥꯌꯦꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯔꯒꯗꯧꯔꯤꯕ ꯀꯟꯕꯤꯕꯒꯤ ꯃꯄꯨꯅꯤ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯅꯦ ꯑꯃꯁꯨꯡ ꯑꯩꯒ ꯁꯥꯟꯅꯖꯕ ꯋꯥꯔꯤꯁꯦ ꯇꯥꯕꯤꯌꯨ ꯊꯥꯖꯔꯕꯁꯤꯡꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯏꯄꯥꯒꯤ ꯊꯧꯒꯜ ꯍꯥꯏꯕꯗꯣ ꯑꯁꯤꯅꯤ ꯃꯌꯥꯝ ꯖꯦꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯨꯛꯅꯤꯡ ꯍꯣꯡꯕꯁꯦ ꯁꯔꯒꯗ ꯂꯩꯕ ꯁ꯭ꯋꯔꯒꯗꯨꯠꯁꯤꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯏ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕ ꯅꯠꯇꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯆꯪꯕ ꯅꯠꯇꯦ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯄꯨꯛꯅꯤꯡ ꯍꯣꯡꯉꯣ ꯃꯔꯝꯗꯤ ꯁꯔꯒ ꯂꯩꯕꯥꯛ ꯑꯗꯨ ꯅꯛꯂꯤ ꯏꯅꯦꯗꯨꯅ ꯑꯩ ꯑꯁꯨꯛꯀꯤꯕ ꯃꯇꯝꯁꯦ ꯑꯩ ꯖꯦꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯈꯪꯗꯅ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯀꯞꯄꯛꯄꯗꯣ ꯃꯌꯥꯝ ꯇꯥꯕꯤꯌꯨ ꯑꯁꯤꯒꯨꯝꯕ ꯀꯌా ꯑꯃ ꯂꯩꯔꯤꯕ ꯃꯤꯒꯤꯅꯤ ꯍꯥꯏꯅ ꯇꯥꯕ ꯃꯥꯡꯉꯤ ꯍꯥꯏꯅ ꯑꯗꯨꯒ ꯆꯪꯕ ꯃꯥꯡꯉꯤ ꯍꯥꯏꯗꯨꯅ ꯐꯠꯇꯕꯒꯤ ꯑꯊꯦꯝꯕ ꯃꯄꯨꯁꯤꯅ ꯐꯠꯇꯕꯒꯤ ꯃꯄꯨꯁꯤꯅ ꯃꯌꯥꯝꯗ ꯋꯥꯈꯟꯗ ꯃꯥꯏꯟꯗ ꯈꯜꯍꯜꯂꯦꯕ ꯃꯌꯥꯝ ꯑꯋꯥꯕ ꯑꯅꯥꯕ ꯂꯥꯡꯇꯛꯅꯕ ꯄꯨꯝꯅꯃꯛ ꯀꯣꯛꯈꯤꯒꯅꯤ ꯄꯥꯞꯀꯤ ꯁ꯭ꯔꯥꯞ ꯄꯨꯝꯅꯃꯛ ꯀꯣꯛꯈꯤꯒꯅꯤ ꯂꯨꯄꯥ ꯑꯃ ꯇꯤꯡꯗꯅ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯏꯁꯣꯔꯅ ꯑꯗꯣꯝꯕꯨ ꯂꯣꯏꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯃꯦꯟ ꯄꯥꯞꯅ ꯊꯟꯕ ꯀꯔꯤꯝ ꯈꯪꯗꯕ ꯀꯩꯅꯣꯅꯤ ꯑꯗꯨꯅ ꯑꯩꯁꯤꯅ ꯍꯌꯦꯡꯗꯒꯤ ꯑꯩꯁꯦ ꯆꯞ ꯆꯥꯅ ꯑꯩ ꯏꯄꯥꯒꯤ ꯉꯝꯅꯕ ꯃꯥꯅ ꯑꯄꯥꯝꯕ ꯑꯩ ꯉꯝꯅꯕ ꯑꯩ ꯑꯔꯥꯟꯕ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯔꯒ ꯇꯧꯔꯒꯦꯅ ꯈꯟꯖꯔꯤꯕ ꯑꯗꯨ ꯆꯥꯕ ꯊꯛꯄ ꯀꯔꯤ ꯀꯥ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ ꯃꯥꯒꯤ ꯌꯥꯕ ꯌꯥꯗꯕꯗꯨꯗꯤ ꯑꯩꯈꯣꯏ ꯄꯥꯁꯦ ꯂꯥꯏꯔꯤꯛꯁꯤꯗꯗꯤ ꯐꯪꯅꯗꯦ ꯕꯥꯏꯕꯜ ꯍꯥꯏꯗꯣꯏꯔꯥ ꯁꯤꯗ ꯑꯗꯨꯒꯗꯤ ꯑꯩ ꯑꯃꯐꯥꯎ ꯐꯪꯅꯗ꯭ꯔꯤ ꯑꯗꯨꯅ ꯑꯩ ꯀꯔꯤꯝ ꯈꯪꯗꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣꯟꯗꯒꯤ ꯁꯖꯦꯁ ꯈꯤꯇꯪ ꯂꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯆꯥꯁꯟ ꯊꯛꯆꯟꯕꯗꯤ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯄꯪꯆꯥ ꯆꯥꯏ ꯄꯪꯊꯛ ꯊꯛꯏꯗꯅꯀꯣ ꯑꯗꯨꯏ ꯁꯨꯝ ꯂꯩꯗꯅ ꯃꯣꯏ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯌꯦꯔꯨꯝ ꯆꯥꯕ ꯀꯩ ꯆꯥꯕ ꯑꯃ ꯑꯗꯨꯒꯨꯝꯕ ꯌꯥꯕ ꯌꯥꯗꯕꯁꯨ ꯑꯩ ꯀꯔꯤꯝ ꯈꯪꯗ꯭ꯔꯤꯑꯕ ꯑꯣ ꯏꯃꯥ ꯏꯅꯦ ꯁꯤ ꯃꯇꯥꯡꯗꯅꯦ ꯑꯧ ꯏꯆꯦ ꯈ꯭ꯔꯤꯁꯇꯅ ꯇꯥꯛꯄꯤꯕꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕꯅꯤ ꯑꯗꯨꯕꯨ ꯖꯦꯁꯨ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯔꯦ ꯍꯥꯏꯗꯨꯅ ꯆꯥꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯑꯣ ꯀꯣ ꯏꯅꯦꯅ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯉꯥ ꯍꯣꯏ ꯂꯩꯗꯅ ꯌꯦꯔꯨꯝ ꯆꯥꯕꯗ ꯀꯩꯁꯨꯝ ꯑꯀꯥꯏꯕ ꯂꯩꯇꯦ ꯈꯪꯕꯩꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩ ꯏꯕꯨꯡꯁꯤ ꯏꯅꯦꯁꯦ ꯑꯩ ꯃꯇꯝꯁꯦ ꯌꯥꯝ ꯃꯥꯡꯍꯟꯈꯤꯕꯁꯦ ꯌꯥꯝ ꯄꯥꯝꯃꯨꯔꯦ ꯑꯩ ꯈꯪ ꯇꯥꯔꯒꯗꯤ ꯑꯩ ꯁꯨꯝ ꯈꯜꯂꯤ ꯋꯥꯈꯜꯁꯦ ꯆꯍꯤ ꯌꯥꯝꯖꯜꯂꯛꯑꯦ ꯑꯩꯈꯣꯏꯗꯤ ꯃꯇꯝꯁꯦ ꯃꯌꯥꯝ ꯍꯧꯈꯤꯕꯗꯣ ꯍꯧꯖꯤꯛ ꯌꯥꯝ ꯄꯥꯝꯃꯨꯔꯦ ꯑꯗꯣ ꯑꯩꯅ ꯑꯁꯤꯁꯦ ꯄꯥꯕ ꯂꯣꯏꯔꯒ ꯕꯞꯇꯥꯏꯁ ꯍꯥꯏꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯑꯩ ꯑꯗꯨ ꯂꯧꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯅ ꯍꯪꯉꯛꯄꯅꯤꯀꯣ ꯏꯕꯨꯡꯉꯣ ꯍꯣꯏꯅꯦ ꯌꯥꯝ ꯕꯞꯇꯥꯏꯁ ꯂꯧꯕꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯆꯔꯆ ꯑꯃꯗ ꯃꯄꯥ ꯃꯆꯥꯅꯨꯄꯥ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯤꯡꯗ ꯕꯞꯇꯥꯏꯁ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯝ ꯈꯟꯕꯤꯔꯨꯅꯨ ꯏꯅꯦ ꯑꯗꯨꯝ ꯏꯁꯣꯔꯅ ꯂꯝꯕꯤ ꯁꯤꯜꯂꯛꯀꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯏꯅꯦꯒꯤ ꯋꯥꯈꯜꯗ ꯏꯅꯦꯒꯤ ꯊꯃꯣꯏꯗ ꯖꯦꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯀꯟꯕꯤꯌꯨ ꯃꯄꯨꯅꯤ ꯍꯥꯏꯅ ꯏꯅꯦꯅ ꯊꯥꯖꯔꯕꯣ ꯊꯥꯖꯔꯦ ꯑꯗꯨꯅ ꯑꯩ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩ ꯄꯨꯔꯥ ꯁꯨꯝ ꯀ꯭ꯋꯥ ꯆꯥꯕ ꯀꯔꯤ ꯆꯥꯕ ꯑꯩ ꯂꯣꯏꯅ ꯇꯣꯛꯊꯣꯛꯑꯒ ꯑꯩ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯣꯛꯆꯔꯒ ꯑꯩ ꯍꯣꯏ ꯏꯅꯦ ꯌꯥꯝ ꯅꯨꯡꯁꯤ ꯏꯁꯣꯔꯅ ꯏꯅꯦꯕꯨ ꯀꯧꯊꯣꯛꯄꯤꯔꯛꯄꯅꯤꯀꯣ ꯌꯥꯝ ꯄꯥꯝꯃꯨꯈ꯭ꯔꯦ ꯑꯩ ꯃꯃꯥꯡꯗ ꯈꯪꯖꯔꯝꯃꯗꯤ ꯑꯩ ꯅꯍꯥꯟꯅ ꯆꯪꯖꯔꯝꯃꯗꯤ ꯑꯩꯈꯣꯏ ꯏꯄꯥꯁꯤ ꯁꯤ ꯃꯐꯝꯗ ꯑꯩ ꯐꯖꯅ ꯈꯜꯂꯒ ꯏꯄꯨꯔꯣꯏꯕꯗꯣ ꯑꯗꯨꯁꯨ ꯂꯩꯃꯤꯟꯅꯗꯦ ꯏꯕꯨꯡꯉꯣ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ꯭ꯔꯥ ꯆꯤꯟꯗꯦ ꯍꯥꯏꯕꯤꯌꯨ ꯑꯩ ꯏꯄꯨꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯔꯦ ꯃꯥꯁꯦ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒ ꯍꯥꯏꯅ ꯈꯣꯠꯅꯕꯗꯤ ꯂꯣꯏꯅ ꯌꯥꯏ ꯃꯥꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯄꯣꯠꯂꯨꯝꯅꯤ ꯃꯉꯣꯟꯗ ꯇꯧꯔꯤꯁꯦ ꯃꯥꯁꯦ ꯃꯌꯥꯝꯒꯤ ꯊꯕꯛꯁꯦ ꯈꯔ ꯇꯧꯕ ꯂꯥꯏꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯀꯣꯇꯤ 36 ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯉꯥꯡꯉꯤ ꯍꯦꯟꯃꯜꯂꯦ ꯄꯥꯕꯨꯡ ꯌꯥꯝ ꯅꯤꯡꯉꯤꯕ ꯃꯌꯥꯝꯁꯦ ꯑꯅꯤꯡꯕ ꯑꯝꯇ ꯅꯤꯡꯁꯤ ꯃꯥꯒꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯃꯥꯒꯤ ꯁꯤ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯃꯉꯣꯟꯗ ꯂꯨꯖꯗꯅ ꯁꯤ ꯆꯠꯅꯤꯡꯒꯅ ꯃꯤ ꯅꯨꯄꯤ ꯅꯨꯄꯥ ꯑꯝꯇ ꯉꯥꯏꯗꯦ ꯃꯧ ꯉꯥꯏꯗꯦ ꯃꯇꯨ ꯉꯥꯏꯗꯦ ꯇꯧꯔꯒ ꯍꯧꯖꯤꯛꯁꯦ ꯃꯥ ꯉꯥꯎꯗꯅ ꯑꯍꯥꯟꯕ ꯀ꯭ꯔꯤꯁꯅ ꯅꯤꯡꯉꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯩꯅꯣꯃꯨꯛ ꯅꯤꯡꯉꯦ ꯃꯩꯇꯩ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯗꯣ ꯑꯗꯣ ꯃꯥꯅ ꯍꯥꯏꯕꯅꯤ ꯃꯥꯅ ꯄꯥꯝꯖꯕꯅꯤ ꯑꯩ ꯑꯗꯨꯝ ꯌꯥꯏ ꯀꯨꯏꯗꯦ ꯑꯗꯨꯗꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ
ꯃꯥꯏꯕꯁꯨ ꯑꯣꯏ ꯀꯣꯅꯨꯡꯗ ꯆꯪꯅ ꯃꯥꯏ ꯐꯤꯗꯥꯒ ꯂꯩꯔꯦ ꯑꯩꯅ ꯁꯥꯎꯔꯒ ꯉꯥꯡꯉꯦ ꯍꯩꯗꯕ ꯃꯌꯥꯝ ꯍꯥꯏꯔꯦ ꯑꯗꯨ ꯃꯌꯥꯝꯗꯣ ꯅꯪ ꯉꯁꯤꯐꯥꯎ ꯀꯣꯛꯄꯤꯔꯕ꯭ꯔꯥ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯦ ꯁꯅꯥ ꯅꯪ ꯑꯩꯉꯣꯟꯗ ꯄꯨꯔꯥ ꯀꯩꯅꯣ ꯖꯕꯔꯗꯁꯇꯤ ꯇꯧꯔꯛꯈꯤꯅꯨ ꯑꯩ ꯅꯍꯥꯛꯀꯤ ꯁꯞꯄꯣꯔꯠ ꯂꯣꯏ ꯇꯧꯕꯤꯒꯦ ꯑꯩꯁꯨ ꯈꯟꯈꯤꯒꯦ ꯑꯩ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯗꯣ ꯑꯩ ꯈꯜꯂꯦ ꯇꯞꯅ ꯇꯞꯅ ꯑꯩꯅ ꯐꯔꯕ ꯃꯇꯨꯡꯗ ꯏꯄꯥꯅ ꯑꯩꯕꯨ ꯆꯥꯟꯕꯤꯅ ꯅꯨꯡꯁꯤꯕꯤꯕ ꯃꯇꯝꯗ ꯉꯥꯡꯕꯗꯣ ꯑꯗꯨꯝ ꯇꯥꯔꯛꯀꯅꯦꯅ ꯑꯩꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯦꯕ ꯏꯄꯥꯅ ꯂꯝꯖꯤꯡ ꯆꯨꯝꯃꯤꯅꯦ ꯑꯩ ꯈꯤꯇꯪ ꯏꯄꯥꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯄꯥ ꯂꯣꯏꯅꯕꯤꯗꯨꯅ ꯑꯩꯕꯨ ꯂꯝꯖꯤꯡꯕꯤꯕ ꯑꯩꯒꯤ ꯄꯣꯠꯂꯨꯝ ꯃꯌꯥꯝꯗꯒꯤ ꯊꯥꯡꯗꯕꯤꯕ ꯑꯩꯒꯤ ꯑꯅꯥ ꯑꯌꯦꯛ ꯀꯣꯛꯄꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯁꯨꯝ ꯃꯇꯝ ꯂꯦꯟꯐꯝ ꯈꯪꯗꯕꯒꯤ ꯐꯤ ꯀꯣꯟꯁꯦ ꯈꯔ ꯈꯔ ꯁꯥꯖꯕ ꯐꯤ ꯁꯥꯕ ꯃꯇꯝꯁꯤꯒ ꯄꯨꯡ 2-3 ꯐꯝꯕꯗ ꯑꯩ ꯈꯣꯡꯁꯦ ꯄꯨꯡꯁꯥ ꯁꯥꯔꯒ ꯈꯣꯡꯀ꯭ꯋꯥꯛ ꯅꯠꯇꯕ ꯑꯩꯁꯦ ꯌꯥꯟꯊꯔ ꯐꯝꯕ ꯑꯩ ꯀꯩꯅꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯀꯨꯏꯅ ꯁꯥ ꯉꯝꯗꯕ ꯑꯗꯨꯒꯤ ꯏꯕꯨꯡꯉꯣꯁꯦ ꯍꯦꯛ ꯏꯄꯥꯁꯦ ꯅꯤꯡꯉꯨꯕꯗꯒꯤ ꯑꯩꯁꯦ ꯏꯕꯨꯡꯉꯣꯅ ꯁꯣꯟꯕꯤꯔꯛꯄꯗꯒꯤ ꯇꯧꯗ꯭ꯔꯕ praise the Lord ꯑꯗꯨꯅꯅꯦ ꯑꯩ ꯑꯗꯨꯝ ꯁꯥ ꯂꯩꯔꯦ ꯐꯤꯁꯦ ꯅꯨꯡꯉꯥꯏꯕꯒꯤ ꯑꯩ ꯏꯁꯥ ꯄꯨꯝꯅꯃꯛ ꯐꯔꯅꯦꯅ ꯇꯞ ꯇꯞꯅ ꯍꯦꯛꯇ ꯀꯣꯊꯣꯛꯇ꯭ꯔꯒꯁꯨ ꯑꯩ ꯇꯞ ꯇꯞꯅ ꯐꯔꯛꯑꯦꯅ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯕꯨꯡꯉꯣ ꯑꯗꯨ ꯑꯩꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯈꯪꯅꯤꯡꯗꯅ ꯏꯕꯨꯡꯉꯣꯗ ꯑꯝꯇ ꯍꯪꯉꯛꯄ ꯍꯣꯏ ꯏꯅꯦꯕꯨ ꯏꯁꯣꯔꯅ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯁ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯃꯇꯝ ꯌꯥꯝ ꯄꯥꯝꯃꯨꯔꯦ ꯍꯥꯟꯅ ꯈꯪꯍꯧꯗꯕꯒꯤ ꯃꯥꯅꯦ ꯏꯅꯦ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯍꯣꯏ ꯏꯅꯦꯗꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯒꯅꯤ ꯏꯅꯦ ꯏꯆꯥꯁꯤꯡ ꯏꯁꯣꯔꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯒꯅꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯤ ꯏꯅꯦꯅꯤꯀꯣ ꯑꯗꯩ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯃꯣꯏꯗ ꯐꯥꯎꯖꯩ ꯅꯥꯏꯌꯦꯕꯀꯣ ꯗꯥꯏꯕꯦꯇꯤꯁ ꯅꯥꯗꯅ ꯑꯩꯁꯦ ꯑꯗꯩ ꯋꯥꯈꯜ ꯑꯗꯨꯝ ꯌꯥꯡ ꯀꯪꯁꯜꯂꯛꯄ ꯍꯥꯟꯅ ꯌꯥꯝ ꯂꯩꯔꯝꯃꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯦ ꯑꯗꯣ ꯍꯛꯆꯥꯡꯁꯦ ꯄꯥꯡꯒꯜ ꯍꯟꯊꯔꯛꯄ ꯋꯥꯈꯜꯁꯤꯅ ꯑꯁꯤꯒꯤ ꯆꯤꯟꯇꯥꯗ ꯑꯩ ꯑꯗꯨꯝ ꯉꯁꯤ ꯀ꯭ꯂꯤꯌꯔ ꯑꯣꯏꯅꯕ ꯑꯩ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯩ ꯁꯥꯖꯦꯜ ꯌꯣꯒ ꯑꯩ ꯇꯧꯕ ꯉꯝꯕ ꯂꯣꯏ ꯇꯧꯏ ꯆꯥꯕ ꯗꯣꯛꯇꯔꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯂꯣꯏ ꯇꯧꯔꯛꯑꯦ ꯑꯩ ꯆꯦꯛꯑꯞ ꯆꯠꯂꯦ ꯊꯥ 3-4 ꯈꯨꯗꯤꯡꯒꯤ ꯏꯝꯐꯥꯜ ꯆꯦꯛꯑꯞ ꯆꯠꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯦ ꯀꯟꯇ꯭ꯔꯣꯜꯗ ꯑꯩꯅ ꯉꯝꯃꯦ ꯑꯗꯨꯅ ꯍꯤꯗꯥꯛꯁꯦ ꯈꯔꯅꯤ ꯂꯦꯞꯈꯤꯁꯤ ꯃꯊꯪ ꯊꯥ 3ꯒꯤ ꯃꯇꯨꯡꯗ ꯇꯦꯁ ꯇꯧꯔꯒ ꯍꯤꯗꯥꯛ ꯂꯦꯞꯄ ꯑꯣꯏꯅ ꯂꯦꯞꯄ ꯑꯗꯩ ꯑꯩꯅ ꯍꯤꯗꯥꯛ ꯑꯃꯠꯇ ꯆꯥꯔꯔꯣꯏ ꯏꯄꯥꯅ ꯊꯧꯖꯥꯟꯕꯤꯔꯗꯤ ꯐꯕ ꯑꯣꯏꯅ ꯑꯁꯤꯃꯁꯨ ꯌꯥꯝ ꯀꯟꯅ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏ ꯂꯩꯔꯦꯕ ꯅꯥꯕꯁꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯑꯩꯁꯤ ꯐꯔ ꯃꯇꯨꯡꯗ ꯑꯩꯁꯤ ꯆꯦꯟꯕꯅꯤ ꯃꯌꯥꯝꯅ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯑꯋꯥꯕ ꯃꯤꯅꯤ ꯑꯩꯅ ꯉꯥꯡꯕꯗ ꯀꯅꯥꯝꯇ ꯊꯥꯖꯕꯤꯔꯣꯏ ꯑꯩꯁꯤꯗ ꯏꯄꯥꯅ ꯆꯥꯟꯕꯤꯔꯗꯤ ꯑꯩꯒꯤ ꯃꯋꯥꯗꯨꯁꯨ ꯂꯧꯔꯛꯀꯅꯤ ꯑꯐꯕ ꯋꯥꯐꯝ ꯉꯝꯃꯅꯤ ꯑꯗꯨꯕꯨ ꯑꯩ ꯇꯞ ꯇꯞꯅ ꯃꯤ ꯑꯃꯗ ꯍꯧꯔꯦꯕ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯕ ꯍꯧꯔꯦ ꯅꯪꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯁꯤ ꯇꯧꯅꯤ ꯈꯔꯅꯤ ꯃꯇꯨꯡꯗ ꯃꯥꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯅꯤꯡꯍꯟꯒꯅꯤ ꯒ꯭ꯌꯥꯟ ꯇꯥꯍꯟꯒꯅꯦꯕ ꯑꯗꯣ ꯑꯩꯅ ꯏꯅꯦꯗ ꯍꯪꯅꯤꯡꯉꯤꯁꯦ ꯏꯅꯦꯅ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯕ ꯑꯩꯅ ꯏꯁꯣꯔꯗ ꯄ꯭ꯔꯦꯌꯔ ꯇꯧꯖꯕꯗꯒꯤ ꯏꯅꯦꯒꯤ ꯍꯛꯆꯥꯡꯗ ꯑꯍꯣꯡꯕ ꯈꯔꯗꯤ ꯂꯥꯛꯄ꯭ꯔꯣ ꯌꯥꯝ ꯂꯥꯛꯑꯦ ꯑꯩ ꯋꯥꯈꯜꯗ ꯌꯥꯝꯅ ꯋꯥꯈꯜꯗꯩ ꯑꯅꯥꯕ ꯑꯩꯉꯣꯟꯗ ꯈꯜꯂꯝꯕ ꯑꯩꯒꯤ ꯑꯩ ꯅꯨꯡꯉꯥꯏꯇꯕꯗꯣ ꯐꯔꯛꯄꯗꯒꯤꯅꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯤꯁꯦ ꯍꯧꯖꯤꯛꯁꯨ ꯐꯤ ꯁꯥꯒꯦ ꯐꯝꯃꯦꯕ ꯈꯣꯡꯁꯦ ꯁꯥꯔꯝꯕꯗꯣ ꯑꯗꯨ ꯑꯩ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯁꯦ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕꯅꯦ ꯐꯝꯃꯁꯨ ꯀꯨꯏꯅ ꯐꯝꯖꯟꯅ ꯂꯩꯔꯗꯤ ꯁꯨꯝ ꯁꯥꯔꯛꯄ ꯂꯣꯏꯅ ꯐꯈ꯭ꯔꯕ ꯑꯩꯁꯦ ꯑꯩ ꯅꯨꯡꯉꯥꯏꯕꯗ ꯂꯣꯏꯔꯦ ꯍꯣꯏ ꯑꯗꯣ ꯑꯩꯅ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯄꯤꯕ ꯏꯁꯤꯡꯗꯣ ꯂꯩꯔꯤꯕꯩꯅꯦ ꯂꯩꯔꯤꯌꯦ ꯑꯩ ꯊꯛꯏ ꯀꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯖꯥꯜꯅ ꯌꯣꯝꯕ ꯏꯁꯤꯡꯅꯤ ꯏꯅꯦ ꯏꯅꯦꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯏꯅꯦꯅ ꯅꯣꯡꯃ ꯃꯃꯥꯡ ꯈꯛꯇꯪꯗꯒꯤꯅꯤꯀꯣ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯐꯣꯡꯗꯣꯛꯄ ꯋꯥꯍꯩꯗꯣ ꯇꯥꯕꯗꯣ ꯑꯗꯨꯝ ꯇꯥꯕꯈꯛ ꯏꯕꯨꯡꯉꯣ ꯆꯠꯅꯤꯡꯉꯕ ꯏꯁꯣꯔꯅ ꯁꯣꯛꯄꯤꯕꯅꯦꯕ ꯏꯅꯦꯗ ꯑꯩꯅ ꯆꯠꯂꯨꯔꯁꯦꯅ ꯃꯥꯒꯤ ꯅꯨꯄꯥꯒ ꯏꯕꯥꯏꯒ ꯏꯆꯦꯟꯁꯤꯒꯁꯤꯅ ꯃꯥꯁꯦ ꯍꯥꯏꯕ ꯏꯟꯗꯦ ꯃꯃꯥ ꯏꯆꯦꯟꯁꯤꯅ ꯄꯉꯥꯡꯇ ꯉꯥꯡꯉꯦ ꯉꯥꯡꯅꯤꯡꯕ ꯉꯥꯡꯉꯦ ꯍꯣꯔꯦꯟ ꯑꯗꯨ ꯇꯧꯅꯤ ꯃꯤ ꯃꯃꯥꯡꯗ ꯑꯗꯨ ꯑꯗꯥ ꯑꯗꯩ ꯏꯕꯥꯅꯤꯁꯦ ꯃꯉꯥꯀꯪꯅ ꯈꯟꯅꯕ ꯃꯔꯩꯖꯦꯠꯅ ꯑꯩꯅ ꯈꯜꯂꯦꯕ ꯑꯁ ꯃꯥꯒ ꯑꯍꯥꯟꯕ ꯆꯠꯄꯗ ꯃꯕꯥꯅꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯦꯠꯅꯔꯛꯀꯅꯤ ꯗꯣꯔꯗ ꯌꯦꯠꯅꯔꯛꯀꯅꯤ ꯑꯩ ꯃꯗꯨꯗꯤ ꯃꯥꯒꯤꯗꯨꯗꯤ ꯄꯥꯝꯗ꯭ꯔꯦ ꯑꯩꯅ ꯈꯜꯂꯤ ꯊꯥꯁꯤꯗꯤ ꯃꯣꯏꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩꯉꯣꯟꯗ ꯌꯨꯇ꯭ꯌꯨꯕꯇ ꯊꯣꯛꯂꯛꯑꯦ ꯑꯩꯅ ꯆꯠꯂꯨꯔꯦ ꯑꯩꯗꯤ ꯑꯉꯥꯡꯁꯤꯡ ꯁꯨꯃꯥꯏꯅ ꯆꯠꯄꯅꯤ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯃꯣꯏꯁꯨ ꯆꯠꯀꯅꯤ ꯉꯝꯗꯅ ꯇꯧꯔꯤꯅꯦꯕ ꯂꯥꯛꯄ ꯉꯝꯒꯅ ꯅꯍꯥꯟꯗꯩ ꯃꯣꯏ ꯆꯠꯀꯅꯤꯅ ꯈꯜꯂꯤꯕ ꯍꯣꯏ ꯏꯅꯦ ꯏꯅꯦꯕꯨ ꯏꯅꯦꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨꯀꯣ ꯐꯔꯦ ꯑꯩ ꯑꯗꯨꯃꯇꯪ ꯍꯪꯖꯒꯦꯅ ꯐꯔꯦ ꯏꯅꯦ ꯊꯝꯖꯔꯒꯦ